Houzik state asna leiriba irang asna maram oiraga Manipurda crisis ama mayoknari adum oinamak crisis leina state lengana miyamgi yaifana ba makhal kyagi thorang sing lokhali haina Chief Minister Nongthomam Biren ngase Manipur Legislative Assembly da haikrei wafamasi opposition ki Congress MLA 𝗧𝗢𝗢𝗟 na pukhalakpa calling attention motion amagi pakhum piraduna Chief Minister na haikibane MLA 𝗧𝗢𝗢𝗟 na hai tha dara faraba irang asna maram oiraga Manipur gi senmilon gi fibamda asuki matik sokhale economic crisis amalaire masina kaya mukyamna sokhalabaki haina hangke Chief Minister na high crisis leirabasu ngasi fawba lengana employees ngi tolop piba leptre pension piba leptre poche phanganba ngamdaba leitre petrol mamal hengattre diesel mamal hengatpa leitre inflation macha kharak khak leibagi wane ngarang maksu railway line da train mapalak subo ina tangai fadana changba polam mayam ama purakhre haiki beneficiary se assistance set up to ₹1 lakh per house na sir. Recently news the ngarang news the beneficiary yum totally burned down partially burned down to give matam yum thuk mangraba miyoy sing sida lupa lakh amam gi assistance pi hai sir masi phangdaba yawi haidana newspaper da cover kagas da sir yaurki masi mutang kayam sumno lan bano haidung tang sir Central agency mayam ama gi moigi CRPF ki kari wide ba gari mayam se gari sani chahum truck ta su bus ta su masip akoi fadana sene sa ri amaro na ji infa jiri sat pa so koi local gi mission mayam sa dise ri khongchang gi pot jinni ba poli ba taw so koi local truck sin local driver sin mayam ba sene hoi han gi lamaina yam namak loina mak 100% mak to dro so koi moigi momentum lepte hai ni sa moigi thak thabuk to ba khorpa gi posi lepte han haibani aina haijeris amana sagi normal si leitabnina medical supply gi sangong gi kari normal life ri sondre adu overall ekoi paisa kaya na mangage hoki besida haibu di aina sai honorable speaker gi through the honorable member to haijere just mathangi sahi da masi assessment ji khangong ngani hujiki wani di koi around 800 crore gumba koi state revenue de koi mangi haibu si made koi khangong ame adu masi handle po ado masigi pot JC pot sidi annually hot laga tawbuni na madugi damakta ekoi department khudin gi ekoi loina study tawle sai honorable member na hari bodu hayeng department sin sigi loisala ka na madugi committee ma tham ko pa ko madu effectively tawna ba ko yen jage na maina thamjage